ꯐꯨꯝ ꯍꯥꯏꯕꯁꯤꯅ ꯉꯥꯅꯨꯅꯦꯕꯀꯣ ꯀꯁꯨꯈꯥꯡ ꯍꯥꯏꯕꯁꯤꯅ ꯃꯁꯥ ꯁꯤꯅ ꯃꯈꯣꯡꯁꯤꯅ ꯀꯇꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯣꯟꯗ ꯀꯄꯤ ꯀꯧꯋꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯦꯛ ꯍꯥꯏꯕꯤꯕꯗꯣ ꯑꯩꯈꯣꯏ ꯔꯣꯡꯃꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯁꯅꯥꯃꯍꯤ ꯂꯥꯠꯄ꯭ꯔꯥ ꯁꯅꯥꯃꯍꯤ ꯂꯥꯠꯄ꯭ꯔꯥ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯑꯗꯨ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯆꯥꯔꯛꯑꯒꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯅ ꯋꯥꯐꯝ ꯑꯃ ꯑꯅꯤ ꯈꯛꯇ ꯊꯝꯖꯍꯧꯒꯦꯀꯣ ꯃꯌꯥꯝꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯂꯣꯟꯁꯦ ꯈꯪꯗꯦꯕꯀꯣ ꯑꯅꯝꯕꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯔꯣꯡꯃꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯅꯗꯤ ꯃꯩꯇꯩꯂꯣꯟ ꯈꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯔꯣꯡꯃꯩ ꯂꯣꯟꯁꯦ ꯇꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯡꯃꯩ ꯂꯣꯟꯁꯦ ꯈꯔ ꯃꯤ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯔꯣꯡꯃꯩ ꯂꯣꯟꯁꯦ ꯃꯌꯥꯝ ꯈꯖꯤꯛꯇ ꯑꯃ ꯑꯣꯏꯔꯁꯨ ꯈꯪꯍꯧꯅꯕ ꯍꯥꯏꯔꯒꯀꯣ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯃꯌꯥꯝꯗ ꯈꯔ ꯑꯗꯨꯝ ꯑꯩ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯅꯆꯟꯅꯆꯦꯁꯤꯡꯅꯤ ꯍꯥꯏꯔꯒ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏ ꯂꯣꯟꯁꯨ ꯑꯩꯈꯣꯏ ꯔꯣꯡꯃꯩ ꯂꯣꯟꯁꯨ ꯈꯔ ꯑꯗꯨꯝ ꯈꯪꯍꯧꯁꯦꯅ ꯇꯧꯕꯒꯤ ꯋꯥꯅꯦꯕꯀꯣ ꯃꯌꯥꯝ ꯀꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯩꯈꯣꯏ ꯂꯣꯟꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯂꯦꯠ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯗ ꯑꯩ ꯑꯃꯨꯛ ꯈꯔ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯉꯁꯤꯒꯤ ꯉꯥꯅꯨꯁꯦ ꯑꯁꯩ ꯌꯥꯝꯐꯨꯝ ꯍꯥꯏ ꯑꯇꯩꯁꯨ ꯁꯦꯝꯃꯤꯅ ꯑꯀꯥꯏ ꯌꯥꯝꯐꯨꯝꯅꯅꯤ ꯑꯀꯥꯏ ꯌꯥꯝꯐꯨꯝꯗ ꯕꯔꯣꯏ ꯊꯦꯡꯅꯕ ꯁꯩꯒꯟ ꯄꯩꯅꯁꯨ ꯇꯨꯒꯥꯏꯅ ꯇꯨꯒꯖꯤꯗꯦ ꯍꯥꯝꯗꯣ ꯑꯥꯏꯅ ꯁꯣꯡꯗꯦꯗꯦ ꯉꯧꯁꯤ ꯉꯧꯔꯒ ꯇꯦꯟꯁꯦ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯦ ꯑꯩꯅ ꯊꯣꯡꯕꯅꯤ ꯐꯖꯅ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯑꯩꯅ ꯐꯖꯅ ꯉꯁꯥꯏ ꯉꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯀꯀꯤ ꯄꯩꯅꯉꯨꯏ ꯃꯥꯏꯅꯅꯦꯒꯨꯝꯅ ꯀꯀꯤ ꯇꯨꯔꯩꯒꯟ ꯍꯥꯏꯃ ꯅꯪꯗꯨ ꯗꯨꯝꯅ ꯃꯀꯩꯁꯦ ꯍꯥꯟꯅ ꯑꯩ ꯃꯀꯩ ꯈꯔ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯃꯀꯩꯁꯦ ꯍꯥꯟꯅ ꯆꯥꯝꯃꯦ ꯊꯣꯠ ꯃꯥꯟꯕꯅꯤꯅꯦ ꯋꯥꯏꯅꯦ ꯍꯣꯏ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯇꯨꯒꯥꯏꯅꯤ ꯍꯥꯏꯕꯗꯤ ꯍꯥꯎꯋꯦꯅ ꯍꯣꯏ ꯍꯥꯏꯕꯅꯦꯕꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯄꯨꯔꯥ ꯇꯝꯃꯁꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯩ ꯄꯥꯅ ꯇꯝꯊꯤꯗ ꯈꯔ ꯁꯥꯎꯔꯝꯃꯁꯦ ꯀꯝ ꯏꯔꯣꯟꯕ ꯀꯝ ꯑꯃ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏ ꯂꯣꯟꯗ ꯀꯝ ꯍꯥꯏꯔ ꯈꯪꯉꯦꯕꯀꯣ ꯑꯩ ꯉꯍꯥꯟꯃꯨꯛꯀꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯃꯌꯥꯝ ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏ ꯂꯣꯟꯗ ꯀꯝ ꯀꯧꯋꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯦ ꯄꯤꯔꯛ ꯇꯣꯃꯥꯇꯣ ꯑꯗꯨꯅ ꯐꯨꯟꯅ ꯁꯖꯥꯏ ꯇꯧꯅ ꯍꯒꯦꯕ ꯍꯥꯏꯕꯗꯨ ꯇꯧꯋꯦ ꯃꯥꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯑꯃꯀꯣ ꯉꯥꯅꯨ ꯂꯥꯕ ꯑꯃ ꯍꯨꯔꯥꯟꯈ꯭ꯔꯦꯕ ꯑꯅꯤ ꯈꯛꯇ ꯂꯣꯏꯕꯅꯦꯕꯀꯣ ꯑꯗꯨ ꯍꯨꯔꯥꯟꯈ꯭ꯔꯕꯅꯤꯅ ꯑꯁꯤ ꯃꯄꯤꯁꯦ ꯑꯃꯈꯛꯇ ꯑꯣꯏꯔꯕꯅꯤꯅ ꯃꯨꯛꯕꯥꯡ ꯇꯧꯊꯣꯔꯛꯒꯦꯅ ꯆꯥꯊꯣꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯀꯥꯏꯖꯝ ꯐꯨꯝꯆꯤ ꯄꯨꯒꯗꯣꯏ ꯇꯥꯏꯝ ꯀꯅꯥꯏꯅꯅꯦ ꯍꯥꯏꯗꯤ ꯀꯥꯍꯧꯒꯪꯅꯦꯕ ꯄꯨꯟꯗꯨꯅ ꯃꯩ ꯀꯅꯥ ꯃꯈꯩꯅ ꯑꯃꯨꯛ ꯋꯥꯡ ꯆꯨꯒꯅꯤ ꯍꯩꯒ ꯃꯁꯥꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯃꯌꯥꯝ ꯃꯁꯥꯁꯦ ꯑꯩꯈꯣꯏ ꯂꯣꯟꯗ ꯑꯩꯈꯣꯏ ꯀꯕꯨꯏ ꯂꯣꯟꯗꯀꯣ ꯔꯣꯡꯃꯩ ꯂꯣꯟꯗ ꯃꯁꯥꯁꯦ ꯀꯁꯨꯈꯥꯡ ꯍꯥꯏꯌꯦꯕꯀꯣ ꯉꯥꯅꯨ ꯃꯁꯥꯁꯦ ꯀꯁꯨꯀꯥꯡ ꯐꯨꯝ ꯍꯥꯏꯕꯁꯤꯅ ꯉꯥꯅꯨꯅꯦꯕꯀꯣ
กระสุข้างให้ไปที่นำมาชาเสียกระสุข้างกับพพมกระสุข้างให้ทางไงแบบแมวอาชีดีให้โตอดุมอันนี้มาอดุมมิกซ์ตัวกับให้ละเกก็แมวก็ให้โตบานกันในกูอีกนะตูมันที่เดียให้ดิแมวที่ดีคุดอันนี้จังกับจาเกี่ยวกับน่าจะดียาเลยปะtu thôi tu cái đây tu thôi hay bị mèo charo hay bị bọc tu thôi charo gánh là tu vô hay bị yam là chao hay bị bọc gánh là tu hay bị yam là chao hay bị ai buổi đi nụ xí bây giờ nhưng mà dạo choก็เดี๋ยวลงนะอาจจะวิดีโอเราเราบอกไหมงานสู่กันดาวซุ่มนึกว่านี่อะไรเนี่ยแล้วถ้ามีงานก็สวยงามบางงานมั้งมันจะกินคนยิงมั้งลำไทยมั้งไม่หนาหนุ่งก็เดี๋ยวหนังหักโลแล้วก็เดี๋ยวเราคำนะในอย่างจริงนะใช่ไม่ใกล้ไม่น่าเลยนะใกล้รวงเหมือนจะใกล้จัตยานุ่งก็นี่ผลลัพธ์มีนุ่งก็นะ subscribe share comment ข้างๆสุดนี่ทำตัวใกล้ตัวรวงไปอย่างวิทูเบอร์ให้ปักมาเก้ใกล้ใบไม่จำตัวไปนั่นไหนที่นี่ใกล้มากินนุ่งก็ยังตัวแล้วก็เจโลคำนะ support โชว์คำมันเนี่ย cái hòm đúng rồi chứ không subscribe để không sửa lỗi nè เจโลคำนะก็หอยในบ้างไหมอันสูงดาวนุ่งก็แค่อาจจะสนานุ่งก็ทำไปได้ที่นี่สนาปุยนุ่งก็ทำไปได้ที่นี่นุ่งก็แค่เจโลคำนะโชว์เด้ตรงกูฮักเด้ไอ้หน้าเขาจีให้เรียมยามตัวค่อยจิ้นน้าไม่ได้ร้อนตะก็ไอ้หน้าเขาจีมุด translate ตัวรถแกบอกว่าให้ที่ไอ้กี่วิดีโอสิละค่อยลงไม่ค่อยกี่แต่ตีมยามแล้วค่อยไอ้กี่ improve สิ่งให้ไปได้เลยก็อาชีพกุมารสิ่งจูโมชู subscribe like share comment ตัววิดีโอไอ้หน้าให้ไปเนี่ยบอกว่าอะดูมยามพาร์ทดูตาดิมยามlike share subscribe ไอ้ค่อยไม่ได้จิ้นน้าสิ่งจูค่อยเดี๋ยวมันคักกันเนี่ยบอกว่าให้ที่ไอ้เนี่ยงางมุมแต่ไม่ช่วยกี่บางกี่ว่ายาวสุขุดิ้งมาอปังบ่นั่นเอานี่ข้างงาปีบอกว่าล้นสิคราจีสูจัดเลยบอกว่าไอ้เจ้าอะดูน่าพาร์ทมั้ยอะดูไอ้อะดูว่างงานไงจะสักษาทั้งวันให้ลาตุโอcòn cuốn đồ đó ai đủ phải thế นั่นสิเดียวว่างงานเนี่ยจะเลิกเจ้าพวกเขาได้ไหมฮะจำยังมาสิดิสักจานอดุมวาที่ชาสิบก็ครับที่มุกบางโอ้ยแล้วก็สู้ยำน้ำมักปลาจานนึงบ่เขาไงอีบ้านนี้ให้โตกันจะได้พักยำตายบอกว่าไอ้อีตัวมันแต่โตว่าวิดีโอแต่พัฒนาไม่ยำบ่จานนึงข้างนึงบ่เขาคนจะบ่กี่สไตล์เลยนะแต่บ่สไตล์ให้ที่อะไรอดุมาเนี่ยจาระเกมยำ ai giao chưa yad rồi มายาวดีไอ้อดุมทุ่งซาบทุ่งไงเตะบอกว่าอดุนี่เนี่ยเจริญกุมารสมารตะกุมารตระเกให้ไปได้อดุไม่ยำนะเฮให้บีบดอค่อยลงมาอีกที่น่าสนใจสนามมิฮิลาปราให้ดูสนามมิฮิจะค่อยลัดเลยบอกว่าอดุคริสเตียนสิ่งที่มวยดีลัดประมาณเลยบอกว่า
ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯂꯥꯠꯇꯨ ꯃꯥꯜꯂꯦ ꯑꯩꯈꯣꯏ TRC ꯍꯥꯏꯅ ꯑꯃ ꯂꯩꯕꯀꯣ ꯑꯩꯅ ꯁꯤꯗ ꯅꯥꯀꯟꯗ ꯊꯣꯛꯏꯕ ꯂꯥꯏꯁꯦ ꯏꯁꯣꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯦꯕ ꯁꯤꯁꯦ ꯃꯣꯏ ꯃꯥꯕꯨ ꯅꯤꯡꯕꯈꯩꯗꯤ ꯁꯅꯥꯃꯍꯤ ꯂꯣꯏꯅꯃꯛ ꯅꯤꯡꯉꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯅ ꯊꯕꯛ ꯁꯨꯕꯗ ꯑꯣꯏꯔꯣ ꯑꯃ ꯑꯃ ꯆꯠꯄꯗ ꯑꯣꯏꯔꯣ ꯑꯩꯒꯤ ꯊꯕꯛ ꯁꯨꯕ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯀꯥꯃꯩ ꯍꯥꯏꯅ ꯀꯧꯋꯦꯕꯀꯣ ꯑꯩ ꯃꯤꯡꯁꯦ ꯑꯗꯨꯝ ꯀꯥꯃꯩ ꯅꯣꯏꯁꯤ ꯁꯅꯥꯃꯍꯤ ꯅꯤꯡꯕ꯭ꯔꯣ ꯁꯅꯥꯃꯍꯤ ꯅꯤꯡꯕ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯀꯃꯦꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯄ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯁꯅꯥꯃꯍꯤ ꯅꯤꯡꯉꯦ ꯑꯩꯈꯣꯏ ꯔꯣꯡꯃꯩꯁꯤꯡꯁꯦ ꯑꯩꯈꯣꯏ ꯔꯣꯡꯃꯩ TRC ꯆꯠꯄ ꯇꯤꯌꯥꯔꯁꯤ ꯀꯥꯡꯕꯨꯁꯦꯀꯣ ꯑꯗꯨꯝ ꯅꯣꯡꯃ ꯑꯩ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯑꯗꯨꯝ ꯁꯦꯝꯃ ꯊꯥꯔꯒꯦ ꯁꯅꯥꯃꯍꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯈꯪꯍꯧꯔꯣꯀꯣ ꯑꯩꯈꯣꯏ ꯔꯣꯡꯃꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯁꯅꯥꯃꯍꯤ ꯅꯤꯡꯉꯤꯀꯣ TRC ꯂꯥꯏ ꯅꯤꯡꯕꯈꯩꯁꯦ ꯀꯜꯂꯦꯍꯦ ꯀꯟꯅꯦ ngay nãy nhầm video hả cũng tùy sang ꯁꯂꯥꯠꯅꯤꯅ tùy sang này mà là không ꯃꯈꯣꯡꯒ ꯄꯨꯔꯞ ꯄꯤꯛꯄꯤꯅꯦ ꯃꯐꯩꯒ mà cái mình nè mà cái mà nu ajam video giao bấm mình nó gọi là comment khang khăn từ đầu ham đó nu gọi là favorite gần này tụi em ham tụi này dàn gần khẩu này hay thì khang khăn sao đây ai nu xì rùa mấy ai nu xì rùa mấy tí chỉ nào sinh số qua ai video xí bây giờ bây giờ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯃꯦꯟ ꯑꯃꯃꯝꯗ ꯄꯤꯔꯝꯃꯨꯀꯣ ꯏꯁꯥ ꯏꯁꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯎꯕ ꯐꯦꯚꯣꯔꯥꯏꯠ ꯏꯟꯁꯥꯡꯁꯦ ꯁꯥꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯐꯦꯚꯣꯔꯥꯏꯠ ꯏꯟꯁꯥꯡꯁꯦ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯃꯥꯅ ꯍꯪꯉꯤꯗꯤ ꯁꯥ ꯉꯥꯛꯇ ꯑꯗꯨꯝ ꯍꯥꯏꯔꯛꯑꯅꯤ hả gắn xuống mong rồi có rồi có bắp gu đây thì có ꯍꯥꯟꯅ ꯈꯨꯗꯕ ꯇꯣꯡꯗ ꯐꯨꯟꯕ ꯃꯍꯥꯎꯗꯣ ꯄꯠ ꯃꯈꯩꯗ ꯊꯩꯗꯣ cũng đùng mấy cái gì thay bỏ đùng sang ngâm mấy này nấp một đùng mấy họ cái không sáng ngâm vậy nhỉ một bang không mấy à lá hát gì à thằng cái thứ thay đâu chú mà cũng anh xem mình ra có thì biết anh gặp hôm nay mình gần có bánh nhá để ra thì nè ไม่กระเทียมก็ก่อนหน้าก่อนเลยได้ hào đây hay đi tôi mấy tay luôn là có nên thế hào đây hay đi tôi cái bữa luôn là tụ gái thế tụ gái cho hai mẹ tụ gái đây hay đi hào đây hay đi mà con cái đi sang cả hai bây giờ tôi cái bữa luôn là tôi rong bay luôn là tôi gần hai bao con cái đi sang hai giờ tôi gần hai tôi gần chỗ hai là cái đi sang nó hai là tôi gần chỗ hai bạn sáng
ꯀꯊꯤꯟ ꯍꯥꯏꯁꯦ ꯀꯂꯦꯖꯥꯁꯦ ꯑꯁꯤꯒꯤꯁꯦ ꯉꯥꯅꯨ ꯀꯂꯦꯖꯥꯅꯦ ꯄꯤꯛꯑꯦꯕꯀꯣ ꯃꯄꯤꯅꯦꯕꯀꯣ ꯉꯥꯅꯨ ꯀꯂꯦꯖꯥꯁꯦ ꯑꯩꯈꯣꯏ ꯔꯣꯡꯃꯩꯔꯣꯟꯗ ꯀꯊꯤꯟ ꯀꯧꯋꯦ ꯍꯥꯏꯕ ꯀꯊꯤꯟ ꯍꯥꯏꯔ ꯈꯪꯉꯦꯕꯀꯣ ꯑꯩꯈꯣꯏ ꯔꯣꯡꯃꯩꯔꯣꯟꯗ ꯀꯊꯤꯟ ꯍꯥꯏꯌꯦ ꯁꯤꯁꯦ mấy cái phum tin thì tụi bay người đi lại thiên với thiên mà đi ra thế ꯃꯀꯣꯛꯁꯨ ꯍꯥꯏꯕꯤꯈꯣꯅ ꯀꯩꯅꯣ ờ ꯍꯥꯏꯕꯗꯣ sise ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯣꯟꯗ ꯀꯄꯤ ꯀꯧꯋꯦꯕꯀꯣ ꯉꯥꯅꯨꯁꯦ ꯉꯥꯅꯨ ꯃꯀꯣꯛꯁꯦ ꯑꯩꯈꯣꯏ ꯂꯣꯟꯗ ꯀꯄꯤ ꯍꯥꯏꯔ ꯈꯪꯉꯦꯕꯀꯣ ꯄꯤꯀꯣꯛ ꯍꯥꯏꯔꯒ ꯁꯤꯅ ꯃꯈꯣꯡꯁꯤꯅ ꯀꯇꯟ ꯉꯥꯅꯨ ꯃꯈꯣꯡꯁꯦ ꯉꯥꯅꯨ ꯃꯈꯣꯡꯁꯦ ꯈꯛꯇ ꯅꯠꯇꯗꯅ ꯑꯇꯣꯞꯄꯒꯤ ꯃꯈꯣꯡ ꯃꯈꯣꯡꯈꯩꯗꯣ ꯃꯈꯣꯡ ꯑꯣꯏꯔꯁꯨꯀꯣ ꯀꯇꯟ ꯍꯥꯏꯔ ꯈꯪꯉꯦꯕꯀꯣ cái mà này anh lấy những video con nè blog cái mày nó cái cũng nằm gọn ta tham được nè mấy cái mày sao nè nó thao ta rồi mà nào không đâu thao tiếp ở đâu rồi nào không tháo dịp đến lại mua băng xuống hả nào không dịp đến tháo lớp bên xuống mà anh ăn tum mà lấy bao cô rồi không có là đi mà áo ta đấy cái mẹ nấy là một băng thôi tùy sang thì ham quán của tàu thôi ai cái cầm mày cái rào của nó như cái hắc là tum thì tiếng xuống cái con pri pra lá thế này chúng ta cũng ăn những người pri pra lá sầm là hay cũng là tụ chồng phun là thế đây ham thôi tụ cái hàng Hawaii hàng tum thì hay thì cũng là thôi hầm một cái hay lên xuống cái tụ cho tụ gai xuống cái lên xuống cô là hay từ người tay sắp năng ngắm tụi mình sắp gì nè ngắm bài thiệt thôi không có hồn đá thế nào cái nông còn gì là cái nông còn gì đúng mà hay gì iba anh là hay gì 이반이시 아직 먹방 떠오르시 좀 와리와 다이샤가 좀 농아이나 좀 떠오르시나 하야비네 먹고 좀 많은데 이거는 챌린지 또지가 하이바 마지 ꯌꯦꯡꯅꯁꯤꯀ 하이바고 ꯑꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯕ ꯃꯥꯁꯦ ꯑꯩꯅꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯁꯨꯝ ꯆꯥꯁꯤꯅ ꯇꯧꯕꯤꯕꯅꯦꯕꯀꯣ ꯅꯥꯌꯥꯝ ꯊꯧꯕ ꯑꯉꯥꯡ ꯍꯧꯒꯠ ꯃꯥꯜꯂꯦ ꯑꯗꯨ ꯃꯥꯅꯗꯤ ꯆꯦꯂꯦꯟꯖ ꯇꯧꯁꯤꯀ ꯍꯥꯏ ꯃꯌꯥꯝ ꯃꯊꯪꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯀꯦ ꯄꯅꯤꯁꯃꯦꯟ ꯄꯤꯅꯕꯤ ꯇꯧꯁꯤꯔꯥ ꯌꯥꯏ ꯑꯉꯥꯡ ꯍꯧꯒꯠꯂꯦ ꯃꯌꯥꯝ ꯑꯉꯥꯡ ꯍꯧꯒꯠꯂꯦꯕꯀꯣ ꯐꯔꯛ ꯇꯥꯔꯦꯕ ꯇꯧꯔꯤꯁꯦ ꯐꯔꯛꯅꯤ ꯇꯧꯔꯤꯁꯦ ꯑꯉꯥꯡ ꯍꯧꯒꯠꯂꯦ ꯅꯥꯔꯥꯎ ꯊꯥꯎꯅ ꯐꯔꯛ ꯇꯥꯔꯤꯉꯩ ꯑꯃ ꯑꯁ ꯄꯨꯔꯥ ꯐ꯭ꯂꯣꯛ ꯇꯥꯔꯤ ꯀꯩꯅꯣꯗ ꯍꯥ ꯀꯩꯅꯣ ꯑꯩ ꯃꯃꯜ ꯇꯥꯡꯉꯒ ꯂꯣꯏꯕꯟꯗꯦ ꯆꯥꯛꯁꯤꯗꯪꯗꯤ ꯆꯥ ꯂꯣꯏꯁꯤꯜꯂꯝꯃꯒ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯀꯛꯅꯣ ꯑꯩ ꯀꯤꯕꯀꯣ bầu 상만 bầu hàng khi 상만 nữa 시간 lôi bẩn nhá ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯈꯪꯇꯛꯇ ꯑꯣꯏꯅ ꯇꯠꯄꯗꯧꯅꯁꯨ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯁꯥꯎꯕꯤꯔꯣꯏ ꯑꯩ ꯃꯇꯥꯡ ꯈꯔ ꯆꯥꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯉꯥꯡꯁꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦꯕꯀꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯅꯥꯎ ꯅꯆꯦꯁꯤꯡꯅ ꯍꯥꯏꯔꯒ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯀꯣ ꯑꯗꯨ ꯍꯩꯒꯨꯝ ꯁꯥꯁꯤ ꯁꯨꯝ ꯀꯩ ꯚꯤꯗꯤꯑꯣ ꯍꯦꯛ ꯃꯇꯥꯡ ꯂꯣꯏꯁꯤꯟꯒꯟꯁꯤꯗ ꯍꯝꯗꯣ ꯅꯥꯔꯥꯎ ꯐꯔꯛ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯕꯈꯩꯅꯤ ꯚꯤꯗꯤꯑꯣ ꯃꯄꯨꯡꯗꯨꯗꯤ ꯐꯥꯅꯤꯗꯦ ꯍꯥꯏꯀꯣ ꯃꯄꯨꯡꯗꯤ ꯐꯥꯕꯁꯤ ꯁꯨꯅꯥꯃꯒ ꯅꯣꯡꯃꯒ ꯒꯥꯔꯤ ꯊꯣꯡꯀꯨ ꯍꯥꯏꯈꯤꯗꯦ ꯃꯩꯒꯩ ꯍꯩꯖ ꯃꯇꯥꯡ ꯇꯝꯂꯒꯅꯤ ꯃꯩꯒꯩ ꯑꯁꯩ ꯈꯪꯁꯨ ꯕꯥꯏ ꯕꯥꯏ
ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯆꯤꯟ ꯅꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯔ ꯈꯜꯂ ꯉꯥꯛꯄꯤꯌꯨꯀꯣ ꯚꯤꯗꯤꯑꯣꯁꯦ ꯃꯄꯨꯡꯕꯨꯗꯤ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯁꯥꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ Bye.